Lakadauriba pung ahum asida Manipurgi Frezwal, Jiri Bam, Chandel, Chorchanpur amasung Technopol District singda akhak arau yauba nung tagani haina Regional Meteorological Center Guwahati gi pau amana hairi. Marakasida Chingdong khairakpada truck amaga luinana MUV car ama Lokchapta Tashinkhre hairi. Thaudogasi Varak Valley, Tripura, Mizoram amasung Manipurga samnahaliba Lumsnong area da thokibani hairi. Mafam adu semjinanaba thabak paikhataba hokre haina pawasina hairi. Thaudogasi gi photo amasung video kya social media da paksana thagatnarakpa thengnari. Jiri Tipaimukh Road Bandh ngasi Mapung Fana Chathakhre. Handak pung nifu nipan gi Jiri Tipaimukh lambi Bandh koukhraba matungdasu leingak na lambi asi shembinaba thabak paikhataba maramna khoishaonaraba Chingdong Leikai Women's Organization gi lamjing makhada ngasi ayuk pung 3 tagi lakliba tang 17 gi nungthil gi pung 3 faoba JT Road thingbagi khongjang chathaba haukibani banasi saugatpaga loinana lambi asi da ngasi chathok chasinda chaung akaiba pikre. Pamdabu thaudok thoktanaba Jiri Police na mafam kayada ngak-senbagi thabaksu paikhatli. FCI mamang amadi dibong karongda masing yamlaba bansawat pasingna ayuk angan badagi thoraktuna labi thinki.